Hi guys, welcome back to my YouTube channel. Mayam aigi video se hana gi video na tani ma aina shivsagar da luhongba jawba chalubagi ne adagai gi luhongba gi video to sunate mayam aina khara namjarakpa mayam part mayam lo khara dum aidum hapjarake mayam aina koiruba adugai gi luhongba gi reception gi mayam khara namjaba mayam da aisu join tawraga hapjanjarakpa ne ko mayam engminarasi mayam mayam asina luhongbagi nong mamangi video ni abasida mayam bel party lakpagi harau ni aba jagoi saba thabal jongba kaya mayam asi se aina se ko khatang dum aina video se namhoba haiba tare mayam memorable ama oinagi ado aina shivsagar chalubagi adu mayam da khara dum aina short khara namakpa mayam na mayam da suje hanjage hai mayam na igi video se yengba na liba ya ba video mayam Mày khách chứ mà đừng đuổi chạy.